Street food yollibe street vendorsingda Food Safety Standard Authority of India (FSSAI) Food Safety Guideline pung phana ilhannabagi pandamda training program ama ngasi pangthokre. Training program adu National Association of Street Vendors of India (NASVI) amasung Nestle India na sinduna Manipur lenga ki Health Directorate ke khusamnaduna Imphal gi City Convention Center da pangthokibani. Thauram maduda saruk yakiba Health and Family Welfare gi Special Secretary Somorjit Salamna phongdokhibada matamgi ahongba lakpagi matungina anauba laina makhal kaya ama malem asida sandorakli maram masina chana thaknaba potlamsing asi taru tanana ningthina sem saduna chaba mathau tai maru oina street food haibasi miyamna yamna pamna chaba potsak oibana yariba makai taru tanana sem saduna yonba mathau tai haina phongdokhi loinana khongthang asi mai paknabagi pandamda Nestle India ki team amadi atai mari leinaba organization singna Imphal da laktuna asigumba training program ama pangthokpagi damak nungaiba phongdokhi. Training program aduda Imphal East amasung Imphal West ki street vendor chohum romna saruk yaduna serve safe food haibigi matangda awareness piki. Loinana street food yonbada sijinnaba hand glove hairnet apron na chingba yawba kit su yenthoki. Thorum maduda Health ki Director su oriba Food Safety ki Additional Commissioner Dr. Chambo Gonmai su saruk yaki. सबसे ज्यादा कस्टमर आपके पास होते हैं 80%। हम लोग बहुत धन्यवाद देते हैं। And now we तय करता है कि हमारा जो फूड सेफ्टी डिपार्टमेंट अभी बहुत फोकस कर रहे हैं। फूड सेफ्टी डिपार्टमेंट रोक देगा जिससे किसी पब्लिक है ना तो आप कुछ भी गलत चीज खाने में आप फिर भी नहीं सुधरते हैं तो फिर आपको कुछ लोग मर भी जाते हैं, ठीक है ना। कोई गवर्नमेंट ऑफ इंडिया ना सीस ओइगदबने हेल्थ कॉन्शियस लोई अफबा यूज तौगदबने देखलसे अदुगा मीना सिदि मोइना लास्ट दि जेल द एक्ट 2011 का बेचता हो किसी तरह का भी छोटा shawl of respect.